ꯃꯌꯥꯝ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯄ ꯃꯃꯜ ꯂꯩꯔꯕ ꯈꯨꯗꯣꯜ ꯑꯃꯈꯛꯅꯤ꯫ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯅꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ꯫ ꯑꯗꯨꯅ ꯃꯌꯥꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯒꯗꯕꯅꯤ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯕꯒꯤꯗꯃꯛ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ, ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯃꯤꯠ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯇꯣꯏꯅꯤ꯫ ꯏꯁꯃꯤꯠ ꯍꯥꯏꯁꯦ ꯁꯤꯂꯣꯡꯒꯤ ꯂꯥꯏꯠꯂꯨꯝ ꯍꯥꯏꯕ ꯃꯐꯝꯗꯨꯗꯅꯦꯕꯀꯣ ꯂꯩꯔꯤꯁꯦ꯫ ꯑꯗꯣ ꯑꯩꯁꯨ ꯃꯐꯝꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤ, ꯃꯌꯥꯝꯅꯗꯤ ꯐꯖꯩ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯍꯟꯗꯛ ꯁꯤꯂꯣꯡꯗ ꯈꯔꯅꯤ ꯂꯥꯛꯏꯉꯩꯁꯤꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯆꯠꯄꯅꯤ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯔꯨꯁꯤ꯫ ꯃꯌꯥꯝ ꯌꯧꯅꯦ ꯆꯤꯡꯁꯦ ꯉꯝꯗ꯭ꯔꯥ ꯍꯥꯏꯅ ꯉꯝꯃꯤ ꯈꯨꯡꯉꯝ ꯑꯃꯅꯦ꯫ ꯃꯆꯥ ꯑꯣꯏ ꯁꯣꯟꯗꯗꯤ ꯑꯗꯨꯝ ꯂꯩꯔꯦꯕ, ꯁꯣꯟ ꯅꯥꯀꯟꯒꯤꯁꯤꯅꯦ ꯍꯥꯏꯁꯦ꯫ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ, ꯈꯨꯡꯉꯝ ꯑꯃꯅꯦ꯫ ꯃꯈꯥꯗꯁꯨ ꯌꯨꯝ ꯇꯥꯏꯁꯦ ꯌꯦꯡꯉꯨ, ꯑꯩ ꯖꯨꯝ ꯇꯧꯒꯦ꯫ ꯌꯨꯝ ꯉꯥꯛꯇꯅꯦ ꯑꯥꯗ ꯃꯈꯥꯗ ꯇꯥꯔꯤꯁꯤꯡꯁꯦ꯫ ꯑꯥꯗꯁꯨ ꯋꯥꯇꯔꯐꯣꯜ ꯑꯃ ꯂꯩꯔꯤ, ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏ, ꯊꯥꯕ ꯂꯩꯆꯤꯟꯁꯤꯡꯁꯨ ꯂꯩꯅꯤ ꯇꯨ꯫ ꯃꯆꯥ ꯄꯤꯛꯇꯨ ꯑꯆꯥꯄꯣꯠꯁꯨ ꯌꯣꯜꯂꯦ ꯁꯤ ꯂꯩꯁꯤꯅ ꯕꯥꯔ ꯍꯥꯏꯁꯤ ꯊꯦꯅꯣ꯫ ꯀꯔꯤꯅꯣ? ꯆꯥ ꯊꯛꯑꯣꯏꯗ, ꯑꯩ ꯊꯛꯅꯤꯡꯗꯦ꯫ ꯊꯥꯖꯗ꯭ꯔꯗꯤ ꯇꯧꯅ꯫ ꯑꯩ ꯊꯛꯅꯤꯡꯗꯦ꯫ ꯇꯨ ꯃꯅꯤꯟꯁꯦ ꯄꯥꯏꯔꯤꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ, ꯃꯅꯤꯟꯁꯤꯅ ꯎꯕ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ, ꯐꯖꯗ꯭ꯔꯥ? ꯌꯥꯝ ꯐꯖꯩꯌꯦ꯫
왜 배터리 나왔어 이거? 또니 배터리 나오더라. mang rồi ông nè tu asana kan gi mi che udre lai chin china lai chin marak che ma nungai ai warabo macha tarbul bhaji hai mayam hojik sumi mayam lakna bali di sum matang matang sum laknai ado aikoi di halle sum ba sigi manin gak lakati yeng bata ne ba adi atay ado pa yeng ningai le de ba sema le se ubra sina su ke na puje ke na su Adriana Kuangang baca video guys. Wah, cocok nyetir. Lại nhiều nhỉ? Mấy người máy rất là đẹp. Cái hiểm đã ông sẽ phải đặt chút cái gì vậy? Rất là. Nè mà cứ hơi. À đây cái chút lên làm gì nhé? Rất là. Aku ini first aku dah bang sih. Jadi cái chút lên làm gì đấy vậy? Nè aku ini halle. Halle ni vậy. Mi laknari ai halle buat ni selai se ये कितना है 20 एक लेते हैं ना एक लेते हैं ना नमक भी चाहिए ये कितना है ओ 2 लिया है से 30 नहीं है एक घंटे जाओ जाए मिर्ची नहीं है अलग सा दे सकते हैं कई नहीं मतलब थोड़ा कागज में हाँ कागज में दे देना
你好些。成功，我没成功。 ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯨꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ